ngasi nungdaram phong hiba tongan tongan base phong singdagi maruiba pausing khongatcharaga mayamda share tawjage ahanmada sada kun piu demand tarokle DK Manipur Food and Medicinal Plant Processing and Cold Storage Cooperative Society ki President DK Sagol Semna haikre society asi hagot kangkhat pangamdana lairakpadagi zero dagi hauna kanna hona ringai sairakta organization amana sada kun piu haina demand tarokle masi yamna laibak thibani wafam asing ase yuk lampel pat kumbirai rota leiba society asi ki office ta promising unabada phongdokhibani DK ne makha taraduna society asi English mo sama panu humdraga mangagi February kun ga mangada register tokhibani paunam asauna industry minister oiringada linkhat khibani haikena su pausana makha tari Akha tarak poina topa pawa mana mukana gumbasingna Human Right Commission the case tarak pasi yengsina na ba amadi police personnel sini Human Right ngak na tabak taunabagi damaktani SP Manipur Human Right Commission amadi Impal East District Police kusam na duna nomogi oba Human Right thoram ama ngasi Impal East ASP ki conference holda Manipur Human Right Commission gi acting chairman advocate khaidem manina haudokre Thauram sida Impal East ki ASP Yogesh Chandra Hawizam na phongdokhibada Human Right Commission gi makhada panduna lairiba casing loisinanaba kanagumba singna Human Right Commission da case torakpasi yengsinanaba amadi police personnel singna Human Right ngakna thabak tawnabagi damak ngasigi awareness asi pangtokpani Thauram da police personnel amadi Human Right ki official kyasu saruyaki awareness ki thoram maduda tongan ba resource person kyanasu makoi gi warol kyasu piki haidi atopa pawa mana operation da miyo ama nongmai gi konana fare bail out tara masin hangkre Republic Day mangoy na ngasi su Manipur police na ngasi su tongan ba district sing operation sa thabada Impal East police na miyo ama revolver ga konana fare West police na su singjamai sapam laikai amadi Laisang Them Laikai gi koibda satakiba operation yum marfuromda lairamba miyoi zamaga marfuromda amamam ta oina masin hangkibaga natana tungan ba larhulupta yorambadagi bail out ta lairamba miyoi tarasu verification tawki Impal East District Police na sa ayupung mga dagi taret fawda mongkha lambi gi koibda leiba yum humfuromda thiba humki apha apundi yawkhidi thasagi kunamasum kunga mathogi lonaba ehingda satakiba operation da Kabai soya auto parking manaktagi miyo ama revolver ga kona na fagi faraba adu MD Abdul Sahid Elias nanaw say kontra ga mga apokpa Abdul Kalam kiamgai Muslim awang lakay digini Bisnupur Police na sunga sayuk pung mga digi taret fawba mini secretariat manaki kuman village ki yum samarom na thibo hum sataki apha apundi laikidi Thabal district su operation asi sataki haidi na su paus na makata na su phungdorakli Makasa tarak poina atopa pawa manamo MUC gi satra masum oza kharana institute ahom gi certificate chatnadre lauriba atubada sengdokadabani ESO All Manipur Music Association gi Sirol University of Culture gi matam sangna hangduna lakpa BC gi phamthas gi kunda university asigi chancellor na order thoktuna Professor P Gunindro Singabu Hapirakpada All Manipur Music Association gi maikedi ki ikai khumnajabaga loinana taramno oksari Government Music College Dance College amasum Zen Manipur Dance Academy gi mairoi singbo AMU of Culture gi authority na MA tamba yahandana thamliba athingba lauthokpiduna ayaba pibiduna tha ani helaklaba irang asi loisinduna tangdu laitaba academic atmosphere ama thambirakani haibigi thajaba thamjari MUC gi satra amasum oza kharana Institute ahum masigi certificates nadre haina koirau lauribadu athubra singdokadabani natrabadi legal action lauragani MUC gi oza singi qualification subra sudarba haibadu association na ain gi mating nodun thijin ba horagani matik sadaba yoramba oza sing miyamangda lauthoktuna makhoibu MUC dagi lauthokna ba honaragani MUC gi mahiroi amadi oza kharana Institute ahum asigi mayokta lepiriba khongpham handok pinaba amagi makedigi khangalakli atopa pawamana ten takna share tawjaragi ma'am asukna Republic Day numit Manipur pumbada pung taragani thoigi total shutdown lakthokle lakdiba January 13 asi India gi Republic Day ni numit asi mayon lam India gi di nungaiba numit ni miyam lenga numit ni akhoi gi di awaba numit ni
loi lenga numini haina aina thingraba loop Alliance for Socialist Unity kanglaipa asuki convener publicity committee amangal thadorpa sirul amana su phongdorakli shilakpoina myam se pause sangdokta ba tentak na share tawjarage Bisnupur municipal area gi praja singda anaiba toti ising pitakle more muslim basti da ising phangdabagi awaba mayoknare Bisnupur district municipal area haibadi ward number 1 gi ward number 11 fawbi manungda laiba praja myamda anaiba toti ising pitakpadigi isingdagi pok makal maka kya gi leina narakadra haibagi yamna sauna mi paiba phoknare haidi Bisnupur municipal area da laiba praja section kya dagi pausi sida phongdorakpagi matung inadi Bisnupur municipal area da laiba praja myamna thakliba ising asi Bisnupur gi khongjoro mayagi Singning khulda laiba public health engineering department na saramba haujikna Bisnupur municipality na salaiba water supply scheme sidagi tharakpa toti isingni hairinasu pausinasu makhatari amasum pausina high water supply scheme sina sengdoktaba anaiba toti ising tharakliba sigi maruiba maram oigani hairibadi water supply scheme sigi ising laupam asi khongjawrok torel dagini aduba hauji khongjawrok torel Kongnungda ain gi wangmada gari kya kokri gi nung laingoi pekpagi thabak leptana satharakpadigi turel gi ising asi lainang tarakpani asigumba lainang taraba amotpi ising asi singkhalaga water supply treatment plan asina ningthina sengdoktaba ising asi hathu watu Bisnupur municipal area da tharakpani hairenasu pausina makhatari silakpoina aten ma pau khra namu lambi semba yawba miyo ama sire Ngarang numiyong bapung barorom taba matamda Imphal maphaw dam lambi sembagi thabak tawriba sinmi ama sire haidi laikhidraba miyo sigi maming lunkhawgin tawthang sei kungamari apokpa saipau tawthang kawi kangpokpi district ki manungsana tawisin village tagi ni haidi laikhidraba miyo si lambi sembagi thabak tawriba excavator JCB gi helper oina leibani Asibaksa ngasing ngasay pung tarum taba matamda KSO Buping Block amadi KSO Ilan Block amadi Police ka kusam na duna lakwaluraba matong force mortem na singba tawkre hairi nasu pausina makhatari adugo yam na ngakningay oidiba paw mana mayam Police haramba nupa ama nungmay ka kona na fare Imphal East District ki Commando gi OC oidiba Henry na lusingba Police team ama na ngarang numidang pung taram taba matamda Pangay auto parking mayara thi muhumbagi thabak sathabada Police haba nupa ama revolver nungmay ama ka kona na fare hari Police tagi phangma pawgi matung ina de miyo sina masana masabo Police ni haine saktak saba asaba identity card ama pairaga Police sarambani hari faraba miyo sigi maming MD Abdul Said Elias nanaw si kuntraga mga apokpa MD Abdul Salam kawi Kiamgai Muslim awang laikai degini hari faraba miyo si hangang police station ngarang kusina kre hari nasu pausina su makatana su phongdorakli masumyam lusilak poina Manipur gi school hangnap ki tamakta convoy letter ma anawa paw ma dilai notice oina myam tawdabu sigi letter si document copy si yamana myam da pathok khudong sa da phara leijare dun soi ren atheng bada natragan hay ayukta soi dana si reopening gi Manipur gi oina hangbi school hangdokpi gi matang sida Anobo convoy letter lakli pisi mayam da share tawjarage and thank you. Losilak poina mayam da ngasi gi oiba Manipur gi COVID-19 update mayam da share tawjaramge ngasi gi oiba da general population gi punna miyoi taraga mga COVID-19 na positive oire miyoi taraga mga si taruk amana nupani mapan amana nupini makoi singsi Imphal West gi mga Imphal East gi ama Thawal gi ahum Bisnupur gi ama Sandel gi ama Kangpokpi gi ni ama sum Susampur gi anini makoi lakhot pham tokpa siksin tharang sing rona mo lakhot khre ngasi su lebak thibidi Manipur COVID-19 na positive ohenduna miyoi ani laikhidre makoi singsi amana sei humpu gom dei sure mahak nupani urkhul dagini ani subasina sei mahak sei humpu sure duga maksu nupani duga mahak su Imphal West dagini amasu makoi singsi rims amasum si hospital sing mathang sitna laikhidabani apon miyoi sian kipichi sahum ko humpu gam mapan sure amasum ngasi naba pharaktuna negative oiduna discharge tokiba miyoi mising kuntra ga mapani aduga hauji oiriba Manipur gi recovery rate si 98.04% oiduna yamno laibak phabo ina myam mangjin thana sali duga myam hauji ko nadi matang solution jaragen thank you